JAKURADHOR MASSACRE the CHENNABA KUKI KHUTLAI PAIBA SHING PHADUNA CHEIRAK PIYU HAIBA DEMANDA URIPOK APUNBA LUP AMASUNG URIPOK APUNBA NUPI LUP ANINA SHINDUNA CHATHARAKPA Khuthang Chara Henba Khongjang Ngasiga Thana Numit Shukhre Khuthang Chara Henba Khongjang aduda ngasi ayuki oina Langol Laimanai Awangi members yaki Nuntilgi matamda Lamboi Khongnang Khonggi club amadi Maira Paibi Loop Singna Saruk Yari aduga Numidangi matamdana Uripok Bachaspati Laikai club amadi Maira Paibi Loop Singna Saruk Yagani Hairi Khongjang Ngasiga Mari Lainana Uripok Apunba Loop ki Publicity Secretary Chingthang Nambamna Thadorokpa Chirolaman Hai KUKI KHUTLAI PAIBA SINGNA MARA LEIJADABA NUPI ANGANG KYA FADUNA HATNINGBA MAWONGDA HATLIBA Law Enforcing Agencies SINGDA ATTACK CHATHARIBA AMADI MICHAM MIYAMGI YUM KAI KYA MAI THARAKLABA FAUBA Ministry of Home Affairs na KUKI KHUTLAI PAIBA SING ASI terrorist ni haina lauktoktana leibasi laibak thibani nakal amaromda state lekakna KUKI KHUTLAI PAIBA SING ASI Chinda khaktamak terrorist ni haina lauraga makoi terrorist ni haina lauktoknaba Ministry da hojik fauba recommendation amata thadana leiriba si karigino Maharashtra gi oina akhanaba anti-terror law leibagum state asigi oina su akhanaba anti-terror law ama lehenbagi tangai fadaba lakle law and order haibasi state subject ni hairaga anti-state anti-national oiba thabak kya KUKI organization singna chatharaklaba fauba law and order ki fibam laksinba ngamdaba asi angakpa fawi lengaki mato asina maram oiraga miyam nangasi lauriba idea of Manipur asi mami samkiba yabaki akiba leire hainasu jerol sina makatana fongdorokli